Lakhipur online puthokchaba June gi tang 16 Sagol se numit ki Khomjinba Pao tabirase Ahanbada Maruoiba Pao Jiribam gi Chandrapur Ward number 7 da Kharamba Tingkhang Pamna Sambal amadi Pankar Lauthokre Nauna Khalaba WMC gi chairman Wasak Lobagi Thoram Guwahati da Pangthokre Koko migi thomi singna Jiribam gi relief camp sing da koina chatuna yengsinkre Goakhal da Meetei da pochai yondaba laite haina phongdorakli amasung Jiribam da lanjanarakuna relief camp hangduna leiriba mafam singda maige kaya dagi tengbangnarakli Haujik mapungoiba pau tabirase Ngarang ayuk pung 13 makhairom taba matamda Jiribam gi Chandrapur Ward number 7 da leiriba Rani Veng da khariba Tingkhang Panba Sambal amadi Bankar Singh adu SP Jiribam Maharambam Pradip Singh IPS 39 Assam Rifles ki CO Akash Kumar BJP Manipur State ki General Secretary Oibatanatana Manipur Building and Other Construction Workers Welfare Board ki Chairperson K Sarat Kumar Singh Iho Yaka Sang Club EYC amadi Khunja Singh yauna Rani Veng da punna changduna yengsin minakre yengsin kiba aduda khaduna leiramba barbed wire amadi Saramba Bankar Singh Lauthokhi Matungda SP office da mifam ama phaminaduna yanaba purakre hairi mifam aduna Kharamba Tingkhang Panba Sambal Lauthokre AR CRPF amadi Manipur Police yauna punna Chandrapur Ward number 7 asi ngakpa haina yanakhi 39 Assam Rifles ki CO Akash Kumar na Khunja Singh da haikibada matungda sigumba Khunja Singh da nungaitaba madi kigadaba thabak amata tawholoi loinana masa masa gi yumda leibiu haiba wafam thamki aduga United Tribal Liberation Army UTLA gi chairman SK Thado haiba mioi asi surrender ni su gi group amanate mahagasi micham amagum leiraba mioi ni aduga Rani Veng da masa leite haiba wafam su thamki adubu Khunja Singh aduda sengna khanghananaba SK Thadau masaga CO Akash Kumar ga mobile da call taunaduna wari sanan ki maduda su mahak masa Rani Veng da leite haiba wafam su thamlaki asumna Khunja Singh yauna mifam pangthoklaba matungda yanaba ma purakpadagi Chandrapur gi EYC amadi maira paibina taleba demand adu khannaduna loisin ki hairi Panba yai thasigi tang taruki nimidang da mihat hina hatok pikraba Jiribam gi sorok atingbi khunodagi Soibam Sarat Kumar Singh apokpa laikhidraba S Babahal Singhi thodok adugi matung tarakpada Jiribam gi khun kaya mai thakraba matung June gi tang 8 ki nungthilda Chandrapur Ward number 7 da Rani Veng khunda nongmai kapna kiba thodok thokkibadagi Khunja Singh aki akhang oibana ahing nungtil tumnadana leiringe cherek aduda Chandrapur Ward number 7 dagi Rani Veng Mission Compound Phauduna IB Lekai asigi Inter Village Road asigi Rani Veng da AR na barbed wire mafam kaya da thamjin khibana maram oiraga masida leiriba Meetei imung ahum K Chandrababu Athokpam Betho Devi amadi Khomjinba Ibethoi Devi changbada AR na psychologically kihanbagi thapak tawraki haibadagi Iho Yaka Sang Club EYC Chandrapur Maira Paibi amadi Laikai gi ahalaman sing yauna nahan leibak pokpada mifam ama TH Apabi gi yumda pangthoktuna warep kaya lawki warep ki matung ina leibak pokpa numit ki athengbada BJP gi General Secretary K Sarat Kumar Singh da memorandum ama EYC gi President N Ibungo Singh na khusinakhi Masigi matung tarak po ina ngarang ayukta khaduna leiramba Tingkhang Panba Sambal amadi Bankar Singh lauthokibani haina Jiri News Network tagi phangba pawasina hairi World Meetei Council WMC gi nauna khalaba chairman retired Colonel Gokul Chandra Singh gi wasak lobagi thorom Sri Sri Govinda Mandir Batahaguli Panjabari Guwahati da pangthokre WMC gi vice chairman Dr KN Chan na preside tawkiba thorom da Manipuri People's Front MPF United Meitei Arts and Cultural Organization UMACO Maira Paibi Kamrup Uma Handloom Committee amadi Assam Manipuri Sahitya Parishad Kamrup District Committee gi President Singh amadi United Manipuri Association of Assam Uma Kamrup District ki Advisor Singh loinana atai masak naiba mioi kaya sarujaki loisilakpada mihati na hatok pikraba Soibam Sarat Kumar Singh gi thawaina lairemlenda ingna chekna leirunaba minute ani tumina leiduna awaba phongdokhi haina Kaisam Sanjeev Kumar Secretary Organization CEC World Meetei Council gi cherolamata khanghalakli
Coordination Committee on Manipur Integrity Kokomi ki thomi singna Jiribam gi lanjenari pa mafam singda hangduna leiriba relief camp singda ngarang koina chatuna yengsin kre yengsin khongset asigi matangda Kokomi gi coordinator Somarendra Thoksomna paumi singda haikibada hojik Jiribam gi Vidyanagar Sports Complex asida lanjenari pa miyoi chani gi yangkhairom asina leiriba mafam asi yamnamak saba amadi yamna chinba oibana relief camp asidagi miyoi tangkhai ama Jiribam Higher Secondary School da lehenanaba Manipur lengakta haijaragani masigidamak DC ADC da haijaduna tawba yaba thabaksing paikhananaba lengakta haijari haina phongdokre koina hojik leiriba mafam asi akoigi Vidyanagar Sport Complex adugi hall manaktani masida leibasi akoigi chaurangna mi chani yankhai mungni leisi masida yamna congested oiba adagi yamna sabana maram orkanda fen nung panda khotaba adagi angang mayam ana e garakpa adagi nipi myam su ana e gauslakpa sabana maram orga adagi khogi tang singma singim kudu khara problem leiba sumra khara thengnai aduna maram orga hogi khoi leiba mafam sidagi khoina STO mo di DC da khoi masi yaragadi mo khoina pambasi khoigi jirigi hair clinic skunda khaimuk ship torganda Hongdokpusi pamani masi akoina su masi taunanaba akoigi mathak thang authority da khanganjari aduga akoigi penada mayaida lariba government su haiba mafam si yingsinbirakanda lariba phibam masi sugimati congested ore masina ana ek yaw no masa ama savocation thokpu yabagi masa am ore aduna lengak na masi yingsinbiraga hairiba jaga asida thamliba miyoi masinga si yaragi tangkhai ma hairiba hair secondary school du hisi summer vacation su laibina ona hongdok pinana ba haiduna koi lengak ki makaida Kokomi gi site gi thamjari ona athu matamda hayeng hangsi thogi manung da masi hongdok piragadi masida tholakada ba koi gi ana eki chang asi adugi mati andagene ningi aduna lengak ki mafam da Kokomi site gi pungni chinsenjari athu matamda sikumba lilipta lariba teicha da mayam ase se athu matamdo hongdok piragada masi shop tobiu haiduna Kokomi site gi thamjari Khongset asida saruk yakiba Kokomi gi media coordinator Yumkhaibam Surjit Kumar na haikibada hojik Vidyanagar Sports Complex da leiriba migi masing yamba amadi sabana maram oiraga khong hampham matik chadabana amadi angang sing naba yakpa yaubana leibada khara nungaitaba oire aduna doctor sing matik chana thamduna special care lobinaba mari leinaba authority da haijaba haiba wafam sing phongdokhi number saba ko ado saba si moji somda alternative haitare arrangement ama haitare ko atopa higher secondary do ro amado simringai da athuba da urgent oya haite ken khre bi ba adagi leiriba mayam si ekogi mapai ban thop khong hambam da hojik lei ji mkhom mi si sani ye gi lebarina adu ma khong hamba mapai ban thop da adu mati ngasai gi sab mayam si thong thai bi gi ngasai kitchen ori ba jaga ji samnar da masi adu mati mayam si na ngasai nungai da bi pot ma sum thoba adagi masi gi soju ji mayam ni thengari ba se ko da pang ma pa then aduga hum chu ba da hojik narak yer ko tamda ai khudaki oina ai koina doctor ga tana bai khudong sa phangbi gi awa ba se kosi mayong nari hariba sing ji mari leina ba lenga ki authority na ya special oiba miyeng changbi raga haitare ko masi karigumba masi thabo no udu taragadi na masi gara gara hengla ko ki chang wang ga nei ba masi ma ai koina mari leina ba lenga ki masi puing te chung pam Meetei da pochai yonde haibagi video khara viral oiba aduna nungai tabadagi ngarang ayuk pung tara taba matamda Bengali dukan phamba miyo yangkhai romga loinana Jokrador GP gi pradhan ga Borobekra police station da osina chair loduna mifama mafam khre mifam aduda dukan phamba kangbuna Borobekra osigi mafamda jati khudingmakna makoi gi dukan dagi pochai leiba lakpa matamda pi daba leite chap manana Meetei singda su pochai adumak yoli dukan gi pochai Meetei da yonde haiba wafam aran bani haina osigi mafamda thamki amadi Borobekra gi osina su Bengali dukandar singna Meetei da pochai yonde haina viral chaliba video adu aran bani miyamna tokna da thazabiganu haiba wafam phongdokhi Kharani asida Jiribamda khundariba Meetei Chilinaw singi mathakta kuki narco terrorist singna landaraktuna awaba mayok nariba misi mina thokliba loinana Assam Manipur ngamkhai lamdamda security gi chekchel thorang lokat pinaba amadi Jiribamdagi lanjena raktuna Kasar jila ki khunkayada saidang liba singbu mateng pangbinanaba wakachirolama ngarang jumsa kaishan namita
Manipuri People's Front MPF की President Yengkhom Upendra, Advisor Thokchom Ngoba, Secretary General M Priyadarsani, Secretary Administration Maisnam Basanta, Information and Publicity Secretary GS Thongra, Finance Secretary M Suresh, Executive Member Mutum Ekendrana Chingba MPF की मिहुट कांगबो अमना आसाम की CM की ऑफिस ता चतुना CM की प्रिंसिपल प्राइवेट सेक्रेटरी की कुतांगदा मेमोरेंडम अमा पिसिनख्रे लोइनाना मिहुट कांगबो असिना आसाम की DGP की मफमदसु मेमोरेंडम असि की कॉपी अमा कुसिनख्रे हाइरे जिरीबाम की बाबूपरादा लेबा RK सनातोंबी विद्यालय स्कूल की मैनेजमेंट कमिटी स्कूल की स्टाफ अमदी नन टीचिंग स्टाफ सिंगना सेल खाइनादुना जिरीबामदा लांचेलक्तुना रिलीफ कैंप हांगदुना लेरिबा मफम सिंगदा ngarang कोइना चतुना निमित खुदिंगी सिजनबा पोचै सिंग मतेंग पांख्रे रिलीफ कैंप ता मतेंग पांगलिबा सिगी मतंगदा RK सनातोंबी विद्यालय स्कूल की प्रिंसिपल S मनीतोन सिंगना असमना फोंदोखी मसी जून की तारीख 23 इन 2024 असी निमित असिदा कोई RK सनातोंबी विद्यालय जिरीबाम की टीचिंग एंड नॉन टीचिंग स्टाफ मेंबर्स सिंगना कोई असी जिरीबाम दा कोई रिलीफ कैंप दा लेरिबा बै मकई थालुकोन लागबा मयाम सिंगदा अंगंबा पोसै पोलम खरा पिजेगे हैन सिनलांगजरी हारिबा पोलम सिंगसी कोई ओजा सिंगसिना याम पैसा खरा खाइनरगा कोई पिजबनी बसे अंगंबा मतेंगनी हाइन खनबिउ यामना पिबो ngamjade maramdi oja singsi tolopsu chawdadabnina adugo basi angamba oja singna khara khaida pijari base basi kano koi matengne na angamba matengne khanbiu RK सनातोंबी विद्यालय स्कूल दा रिलीफ की पोटलम सिंग मतेंग पांगलकपा सिदा चिंगदोंग लेकाय अपर प्राइमरी स्कूल दा लेरिबा रिलीफ कैंप सिगी कन्वेनर H गोवर्धन नासुमना हाय मसी चिंगदोंग लेकाय गवर्नमेंट अपर प्राइमरी स्कूल की अखोइना हांगजरिबा रिलीफ कैंप सिदा फदो हिंदोने इकाय खुमनजरबा अखोइना कनो तौजरबदा मिंग पंजरबदा RK सनातोंबी देवी विद्यालय की स्टाफ सिंह मरुना टीचिंग स्टाफ नॉन टीचिंग अमदी मैनेजमेंट की कोई स्टाफ खुदिमक मयाम पुंजनरगा अंगमंगंबा खरा खागतनरगा हारिबा कोइना रनिंग तौजरिबा रिलीफ कैंप असिदा यामसु यामद्रबसु पुकनिंगी शेयर अमा वाखन की शेयर अमा मेते जातिंग की ओरबा मेते इरेक्टा की ओरबा वाखन की शेयर अमा लोगी बची दबक्ता बचिंजा लांगजरिबा रिलीफ कमिटी की माइकैदगी अइना ओजा सिंगबु अमदी टीचिंग अमसुंग नन टीचिंग स्टाफ RK सनातोंबीबु हन थागतपा फोंजरी मतुंगदसु असिगुंबसी मफम खुदिंगमक्ता तौबंगंबा तेंबांग बिबंगंबा ओइसुन हायना सोबि फमदा खुरुमजरी सनातोंबीगे ओजा सिंग मयाम पुंसिंदिरगा सोरतिंग हाई स्कूल की रिलीफ कैंप मतेंग पांगबिरमीबा अस्किदमक्ता रिलीफ कैंप लेरिबा रिलीफ कैंप सिंजरीबा मयाम की तरफतगी नुंगाइबा फोंदोकजरी अदुगा ओजासिंबसु ईश्वरना नुंगाइ याइफबा मतिक चाबा नुंगाइनबा थौनिजरी अखोइना कासार लखीपुर खुमन क्लब की माइगेदगी क्लब असिना खुमन की युमथोंग खुदिंगदगी फीरोल खोमदुना जिरीबाम की रिलीफ कैंप ता लेरिबा सिंगदा मतेंग पांगलुनबगी दमक फीरोल सिंग असि मकलदा कुसिननबा सेमसाख्रे खुमन क्लब की थौमी सिंह क्लब असि की प्रेसिडेंट इंगुदम तरुण कुमार एडवाइजर लेसुंगबम रोबिंद्रो आरामबम नंदबाबू माइमोम अजीत कब्रबम बिमोल मैस्नाम सरत लेसुंगबम रोमेन लेसुंगबम मनीलाल लोइनाना खुमन क्लब की इमा इवेंट सिंगनासु अचौबा मतेंग पांखि हाइना खुमन क्लब की जनरल सेक्रेटरी इंगुदम दिजेंद्रना खंगलगली All Assam Manipuri Students Union Amsuna Jiribam की मोरबुंग अमदी भूटान खालदगी लांजनरक्तुना चिंगदोंग लेकाय पचाव गवर्नमेंट अपर प्राइमरी स्कूल दा सैदांग लिबा मियोय चामगा मरफु मरी की दमक नोंगमगी चंगदबा यादबा पोकलम सिंह थकनबा इसिंग एनसांग नापी अमदी सैनिटरी पैड सिंह ngarang जुमसकैसा निमित्त खुसिनख्रे मखाताना आमसुना जिरीबाम की रिलीफ कैंप सिंह दा मतेंग पांखिगनी हायरदुना कनागुम्बा डोनेशन तौबिनिंगबा सिंगना आमसु की कांटेक्ट नंबर 8472868951 नंबर असिदा पाव फाउबिरकनबा हायरे
Nongin NGO na Jiribam Bitanagar Multipurpose Sports Complex ki relief camp ta saidang tuna leiriba singi tengbang oinana bagitamak thaknana baising hidak langthak chana thaknaba potlam sing amadi sanitary pads na chingba kusinakre loinana Manipur gi saknai raba Rohan film ga unaduna lanjena rakliba miyam gi award apa kharata wairabasu mateng tawbagi wari sanakhe khongchada sida Nongin NGO gi chairman Mutum Kunadhon vice chairman Ningthaujam Birmohon general secretary Sarat Laisram amadi executive member Sagapa Manau Bisarujaki Jiribam relief camp ta tengbang nuna bagi tamak ngarang Lakhipur kuman gi yumthong kudingna mana ngamjaba pirol kaya kunna sigi maira pai bilupta kusinakre aduga Lakhipur kuman maira pai bilup ki maigei dagi Jiribam gi sorok ating bi khunau dagi Soibam Sarat Kumar gi tamthiraba mihat adubusu thamoi songna kandem tawrakli sida imai bian mayam maira pai bi mayam Lakhipur kuman gi koi khunggang na thorak tuna che loina alai bahamna kana koi ngasi jiri da thoi balan asai sida mateng pangna bari relief camp da mateng pangna bari tamakta koi mayam tholang jari aduga jiri bam soibong gi sarat na laita ba mi hatti na hatpi gi basya koi na akan ba mawong da koi Lakhipur kuman gi khunggang amasung maira pai bina akan mawong da kandem tawi Kangan Jabama Healthcare Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad Ki Makhada Course Asi Tambiba Haure Healthcare Ki Field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu tabak pijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silcharda practical tobagi kudong chabasu thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsinbirabu natraga mobile number 939573245 da pau phaunabiyo Aroibata Maroiba Pao Amukhanna Jiribam ki Chandrapur Ward number 7 da Kharamba Tingkang Pamba Sambal amadi Bankar Lauthokre Nauna Khalaba WMC ki chairman Wasak Lobagi Thoram Guwahati da Pangthokre Koko Migi Thomi Singna Jiribam ki relief camp sing da koina chatuna yengsinkre Guwakhal da Meetei da Pochai Yondaba Leite haina Phongdorakli Amasung Jiribam da Lanjanarakuna relief camp hangtuna leiriba mafam singda maige kayadagi tengbangnarakli Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare